Hai ma'am, ai karig mo phom khara haijage soi khiba lan khiba yawrabusu ma'am na ngakpi gane ai khara kaigum khara pen da badagi ai amuka video se namjarak pane ai wari makha chatha jarake ma'am soi khiba yawrabusu ma'am na ngakpi gane babung hoji ai nasana nolona kaujari babung da ai se nasanupi gumbane babung sina ipa gumbane adubu mayamna sar kaurubasu adagi mayamna siamne haina hajarabasu aigi oina di babung ni ipa ni ima ne aduna babung da babung haina kauraga babung da wahi khara haijage akoi hauji ngasi makta sida hauji viral kana chatliba oinariba Facebook sida dagi social media da kanna taunariba akoi hauji moregi irangsi kamai tauji habana akoi khangbe aba khange megi day 3 dagi akoi khangbe aba khange adagi kai haitare tumina leibi aba leire si phauda more da hauji land season ga daba khulai phauda season aduna akoi gi asokpa dagi laikhidraba ibung ipa singsibu sida layeng porakna ba adagi helicopter paikhat ke tawo ta moina landara ga moina kusira si tawraga leira si bauta akoi hauji tumina leiki se haibra Oga leiriba ada akoigi state forcing dasu pabung na order pidris bagi maram se kari gino ba pabung ai na sa yam thina warawe ba yam thina warawe pabung na khali se kari no ba akoi hauji parja sinta loina thogla aga kuki singi makhuta loi hatok pudro ba pabung na pami se ha akoi hauji sumaina lona phongna moina kachin kya dagi akoi gi thawai kya hatok ra iba ibung ba kya hatura iba aduga nupi maran leitraba satri kaya ma moina tumna rep tawraga tumina rep tawraga moina kapsanaraga tawsanaraga moigi moina tawreba kada phadar myam akoi kyang koina khanga leigi se haibano ba ha adimota babung noina direct kaupiro akoi gi manipugi leiriba parja khudimak lesabi pakhang nupi angang parja khudimak kaukhalo aduga phongna ne imphal sida akoi saigi lojing da leiriba lawai thawai da leiriba nupi angang singse si loina kaukhatpiro aduga imphal city sida ne phongna ne phamma ga nongmaina loi kaptharo aduga ne babung khaktanga ne kuki ga khatanga lehawro khangaba manipur je babung yam thina warawe sibawda yam thina pendre thamoi je hojik kani no tawdoise sida bawda state force akoi gi more da leire sibawda power pidri sibu kari gino hwai kai gino ekosel ma hangninge babung da sida phawo kari no ba thamoi si leiba yadre ba phone pairaga tuminna photo khara capture sa khara sajaraga khara tumjaraga leijaramba thamoi si leiba yadre ba tabada ko matik saraba state force ki matik charaba amagi khojen taruba kanda babung nasa se thamoi ji puba ngamdre ba atu kaigumba makhoi to tikta kaidana hanbira adi phai atuga kaigumba ima kondom lairembina chanbituna akhoi gi state force sing akhoi gi ibungi passing do tikta kaidan hanbe di phai babung atun oidrapati manipur chi achauba ihau amadi choitan maki lakani pabung gyan tabiu atuga akhoi gi leiriba khungak pa singda sinagera or akhoi gi leiriba youth singda sinagera pabung masigi ayabadang pabung gi pakhum amatang haibiu mayamda thamoi si am pendre pabung nacha yam pendre hainingai leitana yam pendre nacha kapti kapoi kappa haibase thauna leitaba pangdaba amagi mini na hainai kapoi nokna thawai thabaduni pambase nasa yamna ka yamna khang haibadi natte adubu phone si pairuba kobunina yenguba kanda thamoi se tukimatik pendre amuka hena su pendabadi voice to tarbo matamda thamoi se tukimatik pendre akhoina nahandagi laujarakpa akhoina nahandagi haijarakpa tabidabado hojiti imang da proof oina puthoga tara abanina si phauda gyan tadrabadi pabung manipur sana leibak sigi micham praja mayam akhoina thagat jaruba pabung se si hingubagi arha thoktre but adubu pabungna hautak da sikhiba leikhidraba singida lakpada haikhiba wahaidu mak ngakna chapiyo pabung please nasana nonjaduna haijari masimak pabungna pangthokpirapadi mayam sigi
खरदंग ओइरसु पेनगद्राना खल्ले नचाना पबुंग नचाना नोलokna हाइजरी सोइबगिबा लानखिबा सुम यामना ngakpigani mayam video साइड लोइसुनजरगी